Pumnamapu mangang movie review na taram na okjeri ngasi mayang yofamda mu puduna lakjariba film asigi maming Shyam Singha Roy. Film asi romance thriller category da chanba South Indian film amani. Film asina fangkiba rating jingdi IMDb da 10 gi manungda 7.6, Google users na 92% gi like piri. Film asi 2021 gi December 13 da release tawkibani. Film asi namada sangkiba senpham na crore nimfu sangki hairi aduga film asi na tangkiba senpham na crore samaga kunthani hairi. Film asi gi writer Janga Satyadev. Film asigi director Rahul Sankrityan. Film asida sakam lang liba singde. Film asigi hero oiriba Shyam Singha Roy amadi Vasudev Ghanta samna Vasu harga khangna riba nupa asigi saktam da Nani. Film asigi hero oiriba Maitreyi atopa maming amana Rosie hariba asigi saktam da Pallavi aduga atopa heroine oiriba Krithi gi saktam da Krithi Shetty. Lawyer Paddu gi saktam da Madonna Sebastian. Mahade mahan ki saktam da Manish Wadhwa. Film sigi ahoba sinda basu hippaga lainingai kol ama laami asom dagi nupa aduna hairai cafe gi owner duna aikhoi gi shooting adu loisinaba haiduna leire yaraga dimaga wari amukta sabiyu aya khangba lakpa ngamdre basu na hairai kashu khalunu adu gidi ai tauge adu ngasigi oina nupi kaya lae adu dagi asom dagi nupa aduna nupi manga lai haina khumai basu du masu laglagi hairga phone adu thammi asum tawna basu coffee in hariba cafe adu da laktuna hana gumna magi short film amagi nupi artist audition lawbadu haunaba sem sai maduda cafe gi owner oiriba basu gi mamana ba promote tu changaktuna hairai short film asigi audition tawbada tha ani changna sinadi nang feature film ama nambadadi matam kayam lawgadawri basuna hairai ekoina tawbu khudimang loina perfection oigadawbani madudagi promote na mo hairai nangna director oirakwa matamdadi aigi cafe se soidna close tawba soidre aduga film studio mana Amada sagi dukan macha ama oina phamba soidre masi natra nangi plan asi madudagi basugi mateng pangna ba lairiba nupa amana amuk changaktuna hairai audition gi namak nangi cafe sida nongmada mi chama gi mathakta lai nangi cafe se aikoina free da promote tawbiri bani pramona mo hairai phare adudi aigi cafe sigi maming karino aduda nupa duna hairai coffin aduragi pramona sauna hairai kari coffin haibadi karino coffee in haigadabani coffin haibaduna mi asiba haplaga phumnabaduni asum tawna lagliba nupi sing adu audition tawrami adubu basuna apamba khoidaba amatta yawramde adudagi basuga pamoika cafe adugi nakalamada thorai maduda nupi ama phamduna laibadu basuna urami basuna nupi adubu munna yenglami aduga nupi aduna surup ama thakduna lairingai aduda basuna photo kaplami Nupiduna thorakpa tanja yengnaga basuga pramoika inarakduna nupiduga wari sarami basuna maha asi film gi director ni haina su nupidu da hairami adudagi nupi aduna karamba film direction pigre haina hangakpada basuna upcoming director ni short film ama kanna direction piri haina khumai adudagi basuna mo hairai karigma film asina mai paglabadi I have achauba movie ama gi offer fangadori bani adudagi nupiduna fare adudi good luck hairaga amuk satpa hawi adudagi basuga pramoika du amuk tanarai basuna hairai nangna aigi short film sida kumbirabadi yamna nungaijagani nupiduna mo hairai wafam dugi oinadi thagatjari adubu ayak film da ek tawbadi interest laite asi haraga nupidu amuk chatpa hawi adudagi basuna tanaraga amu hairai nang thabak se hek tawba haugraba soidana interest leirakani aina audition tawrakliba se tha ani surabani adubu aina pamjaba amatta fangde aina khanjariba character se nanga chap chanarani nupiduna amuk lepaka hairai noi aina hairi se gyan tadra male ai interest laite haibani aduna aigi tung inaraklanu asi haraga nupidu amuk chatpa haugre parmona hairai nupi se interest laitre haire adudagi promote tu basuna nupidu wari sauso haina insilai parmona hairai telugu ngangba nupi ama thibase tasengna yamna wai aduna yaragadi ekhoina haijariba nang amukta yabiyu sidadi coffee su free da soidana fangani cafe asi aigini nupidu na mo hairai bro nang amukta tapthako ai ha film haibase songpam pamde ai ha yengba phawba yengde tanjadura basuna changlakuna hairai madumangni ai heroine sigi character sisu film da interest laitabani oidori base aduga maki sawung sada su nanga yamna manai nupiduna amuk shauramna hairai aina hairise ai ha interest laite haibani asi haraga nupido chatkre basuga promote kasu matungda gari thauduna inarai mayum hek yaubaga nupiduna sauna hairagi karino na khoina tawri base aina hairi basi na khoi loksinba ngamdrabra aigi yumphau inaragi se noibu ngawrabro nangi se ka ma henmalle basuna hairai amukta tapthako aikhoina tawrise aikhoi soi haiba khangi adubu aikhoina sida lagise seriously nangbu film sida kumhanning bagine aikhoina yamna kanna hona jaribase aikhoina hairisi yabiyu tanja adura nupi dugi mapa du thorai aduga hairai
moi sidi kana kana no adudagi nupiduna hairaki aina yadre khangla phau mana hanjin hanjin sum haiduna leire moi si cafe amadagi inarakpani ai hojimak si team kawgani sida si haribasi safety and health environment haibani masi Telangana police ki division amani team masigi pandamdi nupi angang singbu matam chuppada safe oina thambani asi haraga nupidu nakalamada thokre mapana mo hairai nang yengbada yamna ing tappa lanjadaba mali nang kari kari tawi adudagi basuna hairai ai film ki director ni adudagi mapaduna harauna hairai o adudi nang kari kari film puthokre adudagi basudu hanagumna sor hapet hondolaga tungda director ore kadaba mini haina hairai adudagi mapana mo hairai aidi aigi ichanupi si film ga mari leinaba nupada luhongbadi pamde aduna atopa ama yengro mana sumna hairakliba basuna magi majanupi inareklibadu pamba nungsibagi oiboi khanbagini basuna hairai ai sukhangi hujik matamda film gi mine bu hairadi yum phawba kabara sandoningde aduga nangi nacha mapana marak thana Krithi hairai aduda basuna mu hairai hoi Krithi se aigi short film amada yawbiu haina hangbani adudagi mapana hairai o short film haiba adudi YouTube ta thagatoira adudagi basuna mu hairai ai ha film adu producer da utkadabani tanja adura parmona marak thatlaga hairai hoi YouTube ta thagalakani basu Krithi gi manakta changai aduga hairai Krithi aina haise amukta tabiyu nangi baba na su yare aduna nang su yaro adudagi Krithi na hairai aidi kaigi yadoiba basuna mu hairai masi aigi aroiba upai ne atopa upai amata leitre kaiguma nangna yadraba nangna surup thaki haibado nangi baba da haidokani Krithi na thawa isa sadana hairai aigi baba na kari su thajabiroi adudagi basuna ngasai Krithi na surup thakpagi kakiba photo adu utli adu ubada Krithi na ngangna hairai karino nangi se tasengna haidoira adudagi basuna hairai aibu amukta chanbiyu photo ase soidana kakkani masi aigi oinadi yamna maru oibani short film se aigi live ki oinadi yamna maru oi ai professional actor singchu nekpa pamde magi waduda Krithi du haipet basuda yengi adudagi basuna amuk acting ama tawraga hairai film haibase aigi piklingai dagi ningjerakpa manglani aina tawrise sel su yamna leiti aigi software gi thabak tu dagi su toklabani aina haise amukta gyan tabiyu Krithi na hairai adu aidi acting tawbasu haite adudagi basuna hairai acting haibase kari su natte aduga nangi reaction sing adu tasengna phajai nang se masana bithok charakpa star amane tanja aduda Krithi gi mapana mo hairai magi se short film ni hojiki matamdadi sumba yamna namnare mapana su harakpaduda Krithi du yarami aduga mo hairai ai noina haibadu tawrage tawbadabu ai hapta ani gi matungda Hyderabad thadoklagani higher studies ki damak Mumbai da chatlagani Krithi gi mapana mo hairai magi psychology gi master tawgadabani parmona tapna masinda murum soli psychology lawbasina oiba taine mana makok asi bera leibadawna tawribase Krithi na hairai ai noida hapta ani gi matam pirage ai flight ki ticket su kakpa loigrabani basuna mo hairai hapta ani di matam lempa na konare Krithi na mo hairai karigumba sut manungda aingonda khodong thiba thoba ai khudakta tokani adudagi basuna hairai madugi di karimta waganu nangi dama aikoina section na ngak sian gani nangonda khodong thiba khajikta phawba nanghalloi Krithi na mo photo aduna kamdauba haina hangakpada basuna kaklage hairai mathangi senda Krithi gi thongal da basu hoi ngantana moi gi team du ngai duna leire haiduna Krithi da call tawraklami asumna makhoi shooting tawbagi scene amu ulai sida Krithi na sariba role asi layekbi amagi role ni asumna film gi sil mathang namlaga drone paibagi scene ama namlingai da police lai aduga moina film namli badu permit lawrabra hangakpada basuna short film ni hairai police aduna mo hairai short film oigera ama oigera adugi mathau tade MP na aikhoida complaint ama lai aikhoiga maga kari problem no leinari se adudagi police aduna hairai mana magi yum akoibada drone ama koi pai re hairakpani law station da chatsi basuna mo hairai aikhoibu pubati yagani adugu nupi asidi thambiramu adudagi police aduna mo hairai o aidi mahakse MP gi mari mata oiboi khallure aduga noiga punba oire asum tawna makhoi pulap police station da Krithi yauna purai Krithi du yamna saurami Krithi gi mapana makhoi bu lokthokpa lai Krithi du sauna mapan da thoki adudagi basuna tanaduna Krithi haina kaurai Krithi na hairai ai se farasu phatrasu psychology da graduate loirabani nangi maramgi dama aina kaigi police station da laigadoribano yare chat crossalo basuna mu khitang emotional oin hairai fare adubu ai sut asigi paisa puthoknaba honabada handak thagi kabara phawpa pidribani ai anauba artist ama nengnaba sel chu laitre aigi short film asi namba lepa tabani magi wadu da Krithi na haipet nungai taba utpadu da basudu mamang da mana acting ama tawraga haikiba wadu samana na hairai
film haibase aigi piklingai dagi pamjarakpani aidi sel su yamna leite aigi software gi thabak tu pau toklabani chanbiduna nang aina harise bhab tabiyu Krithi na mu yare yare ai soidana tawrage nangi drama adu lepo asumna shooting adu mu makha satharai shooting gi mafam amada nupa kharana Krithi da selfie kamina si hairaga yamna hainadaba mawongda masada thingai basu di somda camera angle semningai ude Krithi na kai gi isa soino haina lawrakpadagi basu su tarami basu na nupa sing adubu furami sum phunarambadagi basu du nakongda i tarai aduga wakhalda kaigum khara nisingakpadawna tawrai adudagi mana nupa sing adubu sathina amuk furami mathangi sindana basu gi short film du producer amada yenghalami adudagi producer aduna film adu yamna pamlami aduga magi sale advance khara su pibi ko haina su hairami aduga anawa film amagi script tu ready oira wa haina su hairami basu du film script iba kanna honari numit kharani hawgre producer na basu da call taroklami maha US ta heng chatlagani script tu ready da leirabra hanga ami aduga maha tha ani su US ta leirakani hairai aduda basu na hairai loigadawre sir climax khakta ngaisilai ai hayeng soidana ayuk thenjarake adudagi producer dun hairai fare adudi ai nungthil chatgadabani hayeng ayuk mung 10 da lau asumna basu du nungdang yu thakna script tu loisinna honari ngasagi adumaina magi mamangda tawkhiba adumaina magi manakongdagi isu tarai adudagi magi wakhalda karigum khara lakpadagi script adu iba loisilami nonganbada basu du producer da script tu piba lai producer aduna script adu yamna pamlami aduga film adu su namna bahairami enumidangi matamni basu promote amadi basu gi camera assistant aduga Krithi bu lakpa ngairami Krithi na basu gi gift ama pirai ba gift adu furit ama oirami wari sum sarambadagi Krithi na hairai mana ai budi kaw khradau poni adudagi basu na hairai aina nangbu kawthokani khanbra madu oithoktabani adudagi Krithi na hairai kaigumba nangna mai pakpa director ma oiraba tungda aina piba furit ase litlu adu oiba taradi nangna aibu ningsingi haibase soidana thajage asumna matang ha hawkhiduna basu ga Krithi ga ngahak lehore makhoi ani sum leirambadagi yamna nungsinabagi mawong amu ulai makhoi ani haksangi oiba mari thamge tawringai basu du magi wakhalda karigumba khara urai asagi adumaina manakongda i khara su jentharai aduga machinda Rosie haina solai adu tabada Krithi tu saungna basu bu inthorai basuna kari tawre habada Krithi na saungna Rosie haise kanano aidi nangse yamna lemba mini khallubani haina hairai basuna mu hairai kari tawre Krithi adagi Krithi na saungna hairai kamdauna nupi amaga punna phamung amata da lainingai da atopa nupi gi wakhan khalak ibano namai do ikai bu fawdabra basu du ngakna sum yengi Krithi na makha amuk tarai nupa khuding makna nupi amakak nungsiba ngamdabase nupa khuding maki oiba wakhalni noi nupa singche tasengna pura huini asi haraga Krithi du chachige tawi aduda basuna pharaga amu hairai ai soigre ai Rosie kanano khangde masi chindagi soidana hagiba oiramgani Krithi na amu hairai yare lepo aina nanga nungsina rubase ai si angaubini ai nangi sakto amu hana uningde asi haraga Krithi du sauna chatkre basu du tawribasi karino haina matomda ngangna lehawi machinda Rosie haina su soli nakongda nanduna yenglubada i tholopadu urai nongabadani basu matha sana lairi paramona Rosie haise kanano aseng bhayu haina hairai aduda basuna aina hairise aseng bani ai magi ming amukta tadri aduda paramona amu hairai adudi karigi nangna magi ming paluri basuna aisu khangdi haina hairai adudagi paramona amu hairai nang ming do film dagi loktholaga balambasu yai adubu manadi madu tarai kaisu lauroi basu matomda kari tawgadabano haina machinda soli adudagi paramona hairai nangna sahi kya honarba tungda feature film ama tawbagi chance phanglibani aduna masida mai onsilu nangi punsida nupi kaya ama soidana thengnarakani asumna film adu sunnamlammi magi film adu hit chalami aduga Mumbai dagi producer Vishal Charubedina film adu Hindi da remake tawge haina su offer ama laklammi basu Mumbai da laklammi aduga press meet ama yaurami mamangda Krithi na pirakpa furit adu su litlammi press meet adu basugi film adu Hindi da remake tawgani hana lokthokpagi matangni somda Kolkata gi SR publication da amu ulai nupa amana sangaktuna phamduna lairiba nupa adu da unique haina thaba phajana binding tawraba si adu pirai aduga phamduna lairiba nupa adu na hairai nahak magi background khangbra adudagi leptuna lairiba nupa adu na hairai mahak kanamta natte industry asida magi mapa mapu amatta leite aduga amuk somda press meet aduda police khara changaktuna basu bu pharami mayam do pungak ngaklami basu phabagi pauna laiba pumba sin thunglami basu phage bi pawdu Krithi da su mapana tamlaklami Krithi na kai marangino hangmada maha copyright ki case amagi phabani haina hairai aduga news adugi link su Krithi da tharaklami Krithi news adu yenglami
aduga Basuna mana pirama furitu litpa urai mathangi sinda promote tu lawyer ama thibagi phone wari satuna lairi mana wari saba lorakpada Krithi leptuna lairami mathangi sin amadana Krithi ga promote ka du court amagi manakta kanagumbi ama ngaiduna lairi tanja adura nupi ukil ama activa thauduna lai adu ubada Krithi na hairai ma se aigi cousin ne panma bhati kaubani aigi family gi mi amatana ma se pamdabani aikhoi matam pumbada adum khatnai promote na hairai aduga kaigi nangna aise magi nakta pura iba Krithi na mo hairai mahak ase college ki gold medalist ne panma bhati hek ubada Krithi na Paddu haina kauduna nungai ribra hangai aduda Padduna mahak hauziki oina di khitang nungai ti hairai Krithi na mo nangi ima baba di kamdauri haina hangai aduda Padduna ai khangde moiga unadaba kuiri haina khumai Krithi na mo hairai aina nangbu unagi khalak ise kuirabani adubu hekta farak taba adudagi Padduna hairai ai khangi aigi imung mari mata amatana ayangi oiba mateng loramdai nattana aibu ningsing bidabani ai kari tau haibano Padduna adumna haribagi maramdi Krithi na laklibadu magi mateng lawba laklini khangbadagini Krithi na Basugi maramda haipe panba horai aduda Padduna aisu news ta ure mahak press meet tagi phabani nangi marupni haibadu nungaiti haina khumai adudagi promote na hairai mem mateng khita pangbirau Padduna amu hairai nang hujik kai kai tauri aduda promote na cafe ama chalairi hairai adudagi Padduna amu hairai adudi nangi cafe ta lakpa mayamdu free da loina pija pithak tawbra natraga sel lawbra adudagi promote na sel lawi haina khumai Paddu gi meng du da promote na gyan tar du na amu makha tarai ai bhap tare mem gi charge kya no ai pijage adudagi Padduna mangak nom laga Basu du hana unaba darka tai hairai Paddu ga Basu ga unarami aduda Basuna hairai kaigino moina ai bu fari basi adudagi Padduna hairai India gi khwaidagi chawba publication oiriba SR publisher na nangi nathakta copyright ki case ama thangalakbani moina haibada nangi film script adu moigi Telugu amadi Bengali gi lyric tagi lokthokpani hairi adu tabada Basuna yumfam yaudabani haina machinda soli Padduna mo hairai nangi case tu ai yenge aduna point da lakna batausi kaiguma nangna nasagi naral yajaraga court ki matam manghandraba nangi sairak adu hanthagani maramdi masidi crime murder natraga rape case nate nang tha taruk jail da leiba natraga laibak faragana fine khara thiraga tokpa ama Basuna mo hairai ai kanamta da lale hairoi ai lyric amata dagi script tu lokthokiba leite Paddu du sauna yengai Basuna mo makha tarai wari singdo ai isana ijapani sahi ani gi mamangda wari adu aina Telugu Writers Association da register tawkhrabani madugi proof su engonda lei Padduna wari lyric ama puthokuna hairai masigi lyric se sahi yankhai gi mamangda publish tawkhrabani nangi wari duga lyric sigi wari ga chapmane nangbo wakhal kaimta yaudrabro moidagi wari lokthokpada natana character gi maming sifawba hongde chap mane Basudu ngangna amung yengi Padduna makha tarai apikpa angang phawba nangna copy tawi haibase irai laina khanglagani Basuna mo hairai kaiguma nangna aina copy tawi haina hanjin hairabadi aina ingna leiribase control ngamakta su yai magi wadu da Paddu du sauna yengi Basuna makha amuk tarai ai hariba lairi singje amukta padri adugi su mathakta ai Bengali su kaimta khangde Padduna mo hairai kanagumba amatana doctor natraga ukilda minamdabani aina la ise nangi nateng pangbani Basuna mo hairai nang sibu aigi ukilla natraga aigi mayokna gadariba misaktura karigino nangna aibu namdana ira lehendoi honaribase ai kanamta dagi copy tawkhite aina hairise nang kaimta bahap tadrabra tanjadura police ama changaktuna Basudu khonjel khara tapthana ba hairai Padduna mo hairai court nangna copy tawde haibadu proof tawgadabani Basuna mo hairai adubu proof tawba haise ukil ama oina madu nangi na thauni Padduna mo hairai masida proof tawningai kaimta leite sakhi gai di nangi mayokta loina leire Basuna mo hairai adudi yare nangna ngamoidawa oiradi to aiha atopa ukil ama thirage adudagi Paddu du good luck hairamaga saungna thokre Paddu du promote ka Krithi ga magi case asi paiba ngamnaroi atopa ama hairo haina hairai aduda promote na kaidore hanglai Padduna hairai masi kaisu ka hena lugadaba case nate mana ingonda mateng pangdrabanina aina kaimta tawba ngamdre Krithi na muktamna hairai case asi tokpi khinu mahak asi aigi ifamda yamna maru eba misakni tanjadu da Basudu police na puduna thorai Krithi makhoi ani michanai Padduna mo hairai masibu nangi nafamda kanano nangi boyfriend lo Krithi na mo hairai masi yamna sangba wari ni Padduna mo hairai phare adu aigi ithau natre adu aina mabu
bail order ama pibadi ngamgani tawbadabu aina magi case asidi paiba ngamlaroi magi mayokta paigadawriba ukil ado Krishnamurti ni maga mayokna ba haibase oithoktraba wani aige office ta baw magi photo ama thelibani pramona mo hairai karigino magi photo thelibadi adudagi Paduna hairai ma se aige inspiration ne ai maguma ukil ama oye khallibani pramona hairai ma'am nangna magumba ukil ama oige hairabadi maga status sab manaba ukil ama maithiba pigadabani adu huzik madugi khodong jabadu phanglabani na munna mukta khallu asumna court amuk makhoi case adu thengnarami Krishnamurti na hairai basuna estate ba hairiba SR publication gi property asi mana copy tawduna film oina puthokle asida sunatana mana atopa lairik ani amasu copy tawraga script onthoklamle aduga Bollywood production house ta yonthoklamle aduga lairik sing asi 1970 da Shyam Singha roina irambani aina original novel amadi mana copy tawraga ithokpa script tu su court ta submit tawjari Krishnamurti na amu makha tarai basubu sahi manga jail da thamba aduga crore taragi fine thianba aduga mana film aduda fanglakpa selfam sing adugi tangkhai amasu SR publication da PBU your honor mathangda judge aduna Paddu buwa ngangnaba tanja pirai aduda Padduna tapna basuda magi maraldo yajaw hairami adubu basuna yaramde Paddu hawgalaga hairai your honor sirakliba maral asi aranbani aigi client da sirakliba maral asi masana su yade mabu lale haina proof tawdri fawbadi mahaga se maral laite misam amani judge aduna mu hairai mana iriba sika original novel asika 99% di manare mana kamdawna copy tawdana I gadawribano masi mapa sana rubani haiba ai thajade lankhalakliba sakhi mayam asina court kidi mabu mara leire haiba se yare adubu nangna kamdawna mabu mara leite haigani tanja adula basuna hogatuna hairai sir aigi work siga lairik tuga kamdawna manaribano ai su khangde adubu ai simadi haijage ai lairik amata dagi copy tawde aigi warisi ai isana ijabani noina pamlabadi aigi ifamda lie detection test tawba yagani asumna yana bagi matung inna basugi mafamda lie detection test adu pangthoklami result adugi matung inna basuna ngangliba sing adu achumbani haina khanglami Krishnamurti na mo hairai lie detection haibase masina direct chummi haibagi evidence oiba yaroi masina haibet chummi hairagasu hojik phawgi oina di nupa asi mara laiti haina proof piba ngamde aduna magi mathakta siriba mara asi chanagadabani Paduna hokotuna hairai aigi client asi mara laiti haina proof pina bagidama matam kharata laujage aduna bail ama pibiyu maduda Krishnamurti na hokotuna bail adubu pibidana ba haijarami adubu judge aduna bail adu pirami basudu magi matangda news ta yauriba mayam adu phone da yenglami tanja adu da Krithi su changai adagi basudu hawali Krithi na nungairi bra haina hangpada basuna nungairi haina khumai Krithi basugi phone da yenglaga fruit asi nangonda yamna paksai haina hairai basuna pulit se hek litlaba tungdani aibu police na phaki basi Krithi du magi wadu da noi basusu nolaga adubu thagatsari haina hairai tanja du da Paddu du changai aina nangbu bail pikhibani aduna nangna aibusu thagapham thoi basuna nangna aibu hana thajau adu tata aina nangbu thagatkani Padduna amu aina nangbu kamdawna thajadoino nangi script tuga lyric sing aduga chap manarame basuna machinda amuk solai aishu kamai tawrinu khangde kamdawna asuk yamna manaribano basu famtharaga lyric tu piraku haina lauraga yengi aduga machinda Shyam Singha roi haina soli Padduna SR publication gi SR hairise Shyam roi haiba oiramgadaba mali ai moigi family gi maramda thijille Shyam gi mamadu Telugu ni aduga magi mamana Bengali ni makhoi ani luhongnaba matung West Bengal da laiki Shyam machin manaw mari gi manungda man iton ton bani mahak asi West Bengal gi Kharagpur haiba adugi Kalikapur haiba mafamda pokpani mahak asi miyamna sakhangnaba aiba aduga social activist ama oina Kolkata da khangnarakhi 1917 gi matungdagi ma kadaida lei kaidawri haibagi I paw amata khangkhidre mahak asi sigre haina longnei adubu ma kaida fummi haibadi kanamtana khangde 1985 ta magi mayamba ahumadu car accident ama thoki aduda mayamba ani leikhide sikhiba mayamba ani gi macha sing aduna company asi chalairibani moina case ase nangi mathakta thangkalakpani basu tablet aduda amuk yengi Padduna makha amuk tarai
Lairiksida yauriba Shyamgi ayekpa saktamsi nattana magi oiba photo amata leite. Magi mamasu Telugu oibana ma Telugu su phajana khangi mana lairiktu Telugu da su irami. Basu lairik adu amuk paduna yengi lairik aduda nupi macha sahi tara da ngairiba ama mapana laisangda pithok ami haiba wahaidu ubada basu wahaidu machinda tapna soli. Basu du sangsar amada tawbagi mawong adu ubada magi mamanaba pramotna basu haina kaurai. Basu wakhal amuk lai. Basugi nada i amuk tarakpadu pramotna hairami. Basu makhutna i do taithoi adu ubada Kritina karigino mana i tarise pramotna mu hairai. Kaigumba matamda mase wakhal amada tawraga akoibada lairiba mayam loina kauthokpani adumna tawba matamda asumna magi nakongdagi i tabani. Kritina amu sumaina kayam toina tawkhre haina hangai. Basuna Krithi gi pakhum pirai. Kayara khanna tawkhre nangai ga saunakhiba numitu su tawi. Aina script tu iba matamda su tawkhre. Short film namba matamda amuk su tawkhre. Parmona amu aikhoi doctor da su yengurabani aduga test mayam ama su tawrurabani. Stress laibagi ni hairai. Magi ahana film adu tawbada matam ayamada mahak phajana tumde. Hainariba wadu Krithi munna tarami. Mathangi senda Kritina wari pumbadu moigi mem psychologist amada lirami. Psychologist aduna wari adu taraga angakpani hairai. Kritina amu mem aina khanbada mangonda karigumba asoiba amadi leire. Mem di kari khanbiri. Psychologist aduna miyoibagi wakhalse universe asida angakpana fik thanna leiriba sika sap manabani. Kanamtana manungda kari arotpa leiri haiba ngamde. Miyoibagi wakhalse arotpa kayana thallaba ipak amagumbani. Kritina Basugi wakhal asida kai leiri khangdongnaba memna kari tawba yai. Psychologist aduna amu aikhoina magi mafamda clinical hypnosis try tawba yai. Kritina hypnosis haina hairakpada psychologist aduna amuk makha tarai. Hypnotherapy gi matengna Basugi brain da kari tawribano haibadu khangdokpa yabagi oithokpa lei. Kritina mu hairai hoi fare mem adudi ai request amara tawjage. Masigi case asi mem na personal oina thambiyu. Krithi gi wadu psychologist mem aduna su yarami. Mathangi sin amada SR publication amu ulai. Aduda nupa amana hairai. Mahak bail pikhre. Lie detection test adu pass tawkhre. Tanja atuda wheelchair amada ahal oirba nupa ama insilai. Aduga ngasai wari saramba nupa aniduna tapna uncle haina kaurai. Adudagi ahal oirba nupa aduna tapna hairai. Shyamna iba wari du natra. Adudagi nupa amana amu hoi mani uncle haina khumai. Ahal oirba nupa adu amu hairamlaga magi wheelchair aduda amuk thokre. Somda su Basugi maphamda hypnosis tawrami. Maphamda wahang mayam amasu hangnami. Tawriba sing adu video record su lawrami. Basu magi mamitta mamangda thokraba thawdok khara urai. Masadu su nik-i. Magi makhut jet thangbagi khudombidu khaplambadagi sap lepaga koi thangbagi khuttu kaigumba ama chappagi mawongda tawrai. Tawriba mawongduda makhoi mayamdu ngaklammi. Basu hiptharamba makoktu haiphet kangkhalaklaga Rosie haina machinda solai. Mana ngangnibadu mamitti pangthokte. Aduda psychologist aduna Rosie ga nanga kai thoknai hangbada Rosie magi nupini haina khumai. Psychologist aduna amu Rosie na Bengali gi lairising asi nangonda pirak ira. Adudagi Basuna lairising asi hojik phawba phongdri haina khumai. Psychologist aduna amu nangna hairibasi karamba chahi gi wano. Maduda Basuna 1969 ni haina khumai. Aduga mahak amu hipthakre. Basu wakhalda mamangai gi thawdok amasu urai. Hiplambadu amu hagolai. Mamitti pangde. Aduga machinda amuk Shyam Singha Roy haina solai. Asumna film asi amuk sahi kayagi mamangi warida hangatuna ulai. Sida ulakliba nupa asi Basuga masak jap manai. Aduga magi maming asina Shyam Singha Roy. Shyam khungang amada lai. Aduda nupa ama khangna ising khita piyu haiduna mi khudingda haibadu urami. Aduda mana sangsillaklaga karigino nangna ising si nasana sokpagi mahut mi khudingi ising asi piyu haina haribadi. Nupa aduna sir aikhoi guha asi sokpa yabagi ayaba phaw leite. Shyamna nang nong surakpa ngaiba natraga nasagi thongna puthokpa ani sigi manungda ama tawba tai. Asi haraga Shyamna nupa adubu guha adugi manakta pusili. Adudagi mayamna ngakna yengnai. Ahal amana hairai. Shyam mahak ado thang nemba kangnupni. Mahak guha asidagi isingse thengba phaw yaroi.
Shyamna karino nangna hairibadu haina nupadu hairami adudagi laigi seba tawba nupa amana amu mahak asi aikhoigi makhadagi hena kumtharaga leiba yamna thaknemba misakni ising asi khadagi lakpani aikhoigi khongi makhadagi kumtharaga leibani nakaldagi nupa amana amu mahak to thaknemba jatini adudagi Shyamna adudi mahak asi aram khawrangba poktaba taribra ising se akangnaba kangnu amatangi natte Shyam nupa adugi manakta changsilaga amu makha tarai mahak asi khungangsida pokpani khungangsida chawrakpani lamsimaktada nangi nachana suna chariba mahai marong adu tharibani nakaldagi nupa amana amu mahak ase sokna samnaba yaba mi natte handakti Shyam du sauna hairai adu oiba tarabadi karigi mana chatliba mafamsida noisu chatli mana holiba chapmanaba sorsu noi karigi holi khudak asida sor honba lepu Shyamgi waduda kanamta khumlakte Shyamna makha amuk tarai lam ising nungsit haibase hingnabagi tangai fadraba polam singni masida sokna samnaba yaba yadaba pusinba yaroi ngasidagi nakhoi thak anem awangi thabaksi lepkadabani hojik aikhoina lairiba asi rigbedagi matam natte maning makha tamlaba India ni tanjaduda ngasagi ihan hana Shyamda kaurakpa ahal aduna mu hairai o mafam sida Ambedkar yaurakledana nangi sigi wakhalon singdo nangi lairik tu da iyu adu oirabadi kaigumba matamda aikhoisu paba yai ahal aduna ngasagi ising piyu haina niramba nupa adu da onsilaga amuk dhap tawrai karigumba nangna ising si Thengnaba honaraklaba nangi nayum adu mai thadokani aduga hingna nawunsu khokani ahal dugi wa adu da ngasagi ising piyu haina hairamba nupa adu kirami aduga Shyamda onsinduna sir aikhoi ising pamjadre aikhoi chachakhrage asi harga nupa adu chatpa haukhre Shyamna sauna nupa adu pamlaga guha manungda thadarami adudagi Shyamna hairai hojikti guha asisu soknaba yadaba guha oire aduna guha asi magi oire kanagumba aram khorangba pokpa singdi mafam sidagi ising sokpa yagani adubu anem awang khairiba kangbudi aram khorangba sijakhini ngasai yum mai thagani haiba ahaldugi manakta amuk changsilaklaga Shyamna hairai nangna magi yum manak changdringaida nangi nayum kadaida lei haibasi ai khangi haibasi nangi wakhalda hana khallu Shyamdu magi gari du thauduna amuk chatkre Shyam ningtam yawoloi singa amuk punmagi saktam amuk ulai ningtam lanmi amana Shyambu makhoiga punna leirasi hairai aduda Shyamna khumai nongoi maru amanadi mi amakhak harpa yai adubu ayiba wahai amanadi mi lak kayagi wakhalda awonba purakpa ngammi Shyamdu mafamdudagi amu halaktuna mayumda lai magi matai mana hairai nangi nayambadu Kharagpurdagi halaklani aduna nang cheksillu mana hainingba hairasu nang magi sinthakta khumganu aduga nang kumai harau manungsidi miga khatna chainaganu Shyamna wafamsi engonda hairibasi ngasi thokriba thawdok adugira natragana ngarang thokhiba thawdok tugira natraga ngahangi mamangda thokhiba thawdok tugira tanjadura Shyamgi mayamba sing adusu yaurai mayamba ahal Debendrana changsilaklaga Shyamda khupangna tharai aduga sauna hairai nangna tawribasi karino imung asida miyamna ikai khumnabasi nangna manghalle nangna thaknemba miyoi amabu guhada langthaba nangna ko adu karimta khandriba kaigino mayamna aikhoibu khul asidagi tanthokani haibasi khangdra Shyamna adugidamak karisu waganu ai mafamsi thadoktuna chatkige mafamse mi amana mi amabu yamna tukatchana hangoina loinaba mafamni ai mafamsida lainingde asi hairaga Shyamdu chatpa amu hawi Debendrana amuk sauna laurai chatkro aduga sokna samnaba yadaba thaknemba makhoising aduga punsillaga awonba purakpa yabre yangu nang khulai paiba makhoiga su samnai haiba ai pau tare Shyam chatke tawrambadu amu onsillaklaga aina moiga punna chatpa pamlaba moigi base game adu thiba ngammi adubu aigi wakhalondi tongali makhoiga khetnai mayama yaimana amu hairai nangna tawriba idiba mayamdu karimta kanaba natte masaki ta khanba haibase miyoibagi lichatni adudagi Shyamna sauna hairai chummi masaki ta khanba haibase miyoibagi lichatni nangna nangi imung tang khallibado nangi oiba nasaki ta khanba wakhalni aduga aina aigi akoibada leiriba mayangi khalliba asina aigi oiba ishaki ta khanba wakhaloni Shyamdu sauna mathakta amu kakhatkre mayamba atomba Manojtu Shyamgi manakta changai Manojna mana nangonda khut thare haina nang nungaitaba tawnu mahak ase aikhoigi iyambani Shyamna aiha mana khut thabagi nungaitaba natte
aina nungaitriba asidi samasa sigi khanbadani thokliba problem ase khungang amakaki wa natte leibak sin thungkhrabani ibagi lamsi khaktana samasa se awonba purakpa ngamgani Manojna wa haige haiduna Shyam korakpada Shyamna marak thatlaga hairai ai hak chatpa tare ai soidana mayamgi damak igani Shyamna magi pochai sing adu hanana loisinduna leirambadu ubada Manojna hairai nang hanana mangjangna loisinduna leiramena Shyamna nang kanamta ta haidokanu ai Haura Express ki ticket ase numit humni gi mamangdagi laurabani asi haraga Shyam chatpa hawi Manojna amuk nang harau kumai su tauri si loiraga chatpadi yadra Shyamna kumai harau haiba sidi mathang sahi su adumak lakani adubu mangkhiba matam sidi amung hanna laklaroi adugi su mathakta aidi laitin thajaba mi su natte ai mayam tumna khraba matam ahing nongyaida chatkani itaimada aigi rasgula khara semanbiyo asumna ahing nongyaida Shyamdu mayamba ahalgi makhongdu soi aduga Manojna mabo thindoraki kainaramdai mikupta Shyamna surup ama mayada sikpadu ubada Manojna surup thakpadi lepu haina hairami aduda Shyamna surup box ahangbadu thadaraga lepadabani sina loire hairai Manojna Shyamda phajana layu aduga hek yoropaga chithi ama irau haina hairami Shyamdu hithangbamda lai adubu hi hongadaba nupa adu leiramde mafamduda leiramba atopa miyoisingda hangbada hi hongadaba nupa adu laisangda leiramgani haibadagi Shyamdu amuk laisanglomda lai laisangdugi manungda isaisu saklami aduda Devdasi mayam ama jagoi sari Devdasi mayam dugi manungdagi nupi ama urubada Shyam magi thamoi sumatkirami isai adu loiraga Devdasi nupi sing adu manungda changkhige tawbada Shyamsu nupi sing adugi maikairomda lai mana lakpada ngasaidagi mana thirakiba hi honba nupa adu changaktuna hairai iyamba nang aibu thirakiba natra lao chatlasi thengkhrani Shyam hi honba nupa adu na hairibadu tadabi mabu intho ammaga nupi sing adugi maikairomda lai Shyam mana khoidariba nupi aduda laptakna yengi adubu nupi sing adu manungda amu changkhraga thonglon sinkhi tanja aduda hi honba nupa adu changaktuna chatlasi hairai aduda Shyamna karigino moina nupi sing asi manungda pusilibadi adudagi hi honba nupa aduna makhoi asi Bangladesh dagi lakpa Devdasi singni makhoi asi laigi nupi singni nupa amatta makhoi da minna faw yengba yade makhoi si manungda thambani jagoi saramdaida amuk thorakani aduga loiraga amuksu manungda sangkhini hi honba nupa aduna laisang manungda nupi sing aduna nattabalisa chalaga seba tawagi wasu hapet harakpadura Shyamna khopangna tharami laisang adugi manungda amu ulai nupi mayam adu asum leirambadagi laisang adugi mahan oiriba nupa adu thorai masida mahan haibadi laisang asida lairiba khwaidagi makko oiriba nupa aduni mahan aduna nupi mayam adudagi ama khallaga amuk manungda changkhre aduga nupi adusu mahan adugi sebok amana manungda pusilami masina takpadi ngasai hi honba nupa aduna haikiba wafam adu chummi mahan aduna nungti numit khudingi mana apamba nupi ama khallaga loinabani Madhangi numitni numidang Shyam laisang aduda amuk lai mana Kolkata chatkani tawbudusu chatre mana khoidariba nupi aduna makhuttagi khungji maru adu makhada tabadu Shyamna urami Shyamsu chensillaga khungat minai Shyamna nupi aduda onsillaga hairai nangi jagoidu yamna fajai ai nanga wari saba pami magi waduda nupi du munna yengnaga lei wadi ngangde Shyamna makha amuk tarai nang aiga asai fawba chatluba yagadra Nupidu hantak sukari sukhumdana lei Shyamna nupidugi ming amu hangai tanjadura nupi amana Maitreyi haina kauraga changaknaba hairai Maitreyi wa amata hairamdana manungda changkhi Shyam nofet tauraga machinda Maitreyi haina soli aduga Maitreyi na changkhibadu yengi Maitreyi su thongjin mapan jaurakpada maning hallaga haipe jengami numidang tu Maitreyi tumba yadana leirami adudagi sasina nang hojikpau tumdrido kari wakang khallino haina hangai Maitreyi sasi nang sigi mapandagi thokraga kari tawi haiba khangbra nupa amana aibu maga loinana mapanda thoksi hairami sasina adudi thokro haina khumai Maitreyi amu mapanda haibadi laisang asigi mapanda chatpaduni sasina ngakna yenglaga nangi setta sengna magi waduda Maitreyi mi takhini haibagum makha tadringai marak thalai aduga hoi haina khumai sasina adudi nang chatpada tarabra haina amu hairai Maitreyi
Kadaida chattoino aikhoidi adumna tauba yaba natte aduga kaigino mana aibu maga chatse haina hauribasi Sasina amuk mana aikhoise ijam jamba misam amagumna khalamgani adunani kaigumba aina nang oiramlaba aidi maga soidana chatkhini Maitreyi na muhairai nangdi soina chatkhini adubu kaigumba aikhoi anigi wari se takraba aikhoi ani soidana jairak phangani aduga soidana punduna thamkhini yare tumnabak taurasi Maitreyi haiphet heptaraga amuk hairai amabu oire kamaina masak khangdaba nupa amaga mapanda thokadoino handakti sasisu karimta khumagtre mathangi numini Shyamdu Manoj ka punna yumthakta telanga paiduna leiri Manoj na hairai nang hujik fau nangi lairik singdu inaba Kolkata chatri Shyamna kari dawbagi taha tawdoino numit mapani gi harau kumaisi loikhisanu Manoj na lai thajadaba nangna karamba matamdagi lai amuk thajarak ino Shyamna laisang adomda yenglaga hairai masi lai thajabagi wa ngaksu natte masi nungsibani asumna ahum suba numidangni laisang adu amu ulai lai gi seba tawi mayam adusu leiri nupi mayam dugi makok aduna wa kharasu hairami Binodini na lai gi seba tawduna punsi chuppa laisangda laiki aduga swarga yaunaba lambidu phangjakhi tanjadura Shyamna hairai Binodini na nongmata oirabasu laisangi mapan thokhidabra adudagi nupi aduna thokhide haina khumlai aduga Shyamna karigino hangbada laigi nupi ama oina masi aikhoigi chanabini ishorgi mafam asidagi kaidangnungda chatpa yaroi haina nupiduna khumai Shyamna amuk malem asigi mafam khuding ase ishorgi mafam natabra aduna laisangdagi thorakpa kari akaiba lei Binodini du mana yamna siena thajariba ishwar aduna sembiramba phajabasing adu kaidawnungda uba phanglamnaroi aduga minai oina chahi chama hingadabagi saru mioi ba ama oina ining tamna nongmakhak hinglambaduna hena fai tanja aduda ngasaidagi wari liriba Devdasi makok aduna nupi mayamdu changaknaba hairai aduga laida katpa pochai khara yenaba hairami Maitreyi na Shyamgi mapa hek yorokpada Shyamna hairai horen numidang pung 10 da makha thangbagi thokpam adomda thorau ai nangbu soidana ngairamgani asi haraka Shyamsu amuk chatkre asumna haina kibagi matung ina Maitreyi du thorai adubu kanasu leiba udabaduda amuk changkhige tawbaga makhet khetpagi makhol tarai Shyam surup ama samkhatpadu Maitreyi na urai Shyamsu Maitreyi gi nakta changai Maitreyi na aidi nang chatkraboi khallure Shyamna amuk ai nang thorakani haiba khangi Maitreyi na ai mafam sidagi chatpa pamde aina thoraklibase nahak tasengna mafam sida aibu ngaibra yengba thorakpani asumna waring hak sarambadagi makhoi ani du thorai aduga ipak amada hi holi Shyamna Maitreyi haina kaurai aduda Maitreyi du ikhang khangi Shyamna makha amuk tarai nangi ming asi laisangda kauba ming natra nangi ima babana kai ming kaubirami Maitreyi na hairai karigumba aigi ima babadu unaba thoklaba aina madu moida soidana hangani Shyamna amuk nangna kamdauna telugu khanglibano Maitreyi na mu hairai ai Andhradagi oja amana aibu jagoi amadi telugu tambirami ai Tamilsu Bharatnatyamga punna tamai Malayalamga Mohininatyamga su punna tamai aduga aihak Odia Assamese Sanskrit su loina khangi Shyamna adudi nang hi honbadi haibra haina amu hangai maduda Maitreyi na haiti haina khumai Shyamna ma tambige hairaga Maitreyi da hi gi nawadu pahelai Maitreyi na kithikirum tawbaduda Shyamna amu hairai sangsara sida thabak ama tawba matamda lambi ani thokna tawba yai ahanbada kina tawba ama atopa amana nungsiba amaga loinana tawba makhoi ani ngahak sum ipak tuda wari saduna lei Maitreyi na Shyamda ma hojik kari kari tawri haina hangakpada aiba amani haina hairai maduda amuk Maitreyi na kari kari i haina hangai Shyamna aina samasa sida hainingba mayamado iduna haibani adudagi Maitreyi na aigi maramdadi kari haini haina hairai Shyamna Maitreyi gi fajaba saitharai aduga amuksu hujik Maitreyi na hingliba punsi mahing adusu saitharai Maitreyi magi punsi adu saitharakpaduda sakpam hanjilli aduga hairai nongalamda yaurake aibu amuk thinbiro nanga wari saringaida matam asi khanghaudre asumna Shyamna Maitreyi bu amuk thinbirai
Mafamdu yaurakpada Maitreyi Shyamda magi maming kari kawi haina hanglaklami aduda Shyamna Shyam Singha roi kawi haina hairaklammi. Asumna matam haukhibana manga suba numitki numdangni Shyamna magi mayamba atombagi manakta Maitreyi bu puduna lai. Shyamna mahak asi Mano Singha roi mahak asi aigi itontonba iyambani. Iyamba khwaidagi ahaldi ipagumbani haine aduga mahak asidi ifamda imagumbani. Shyamna Manosda onsilaga amu hairai. Mahak se aigi marupni. Adudagi Manosna nakhoi ani karamba makhalgi mari leinaino hangai aduda Shyamna mahak asi ishwarga mari leinaba mini haina khumai. Asumna ahing ama ani amu haukhre. Shyamna Maitreyi bu Rose mayam ama hauba mafam amada puduna lai. Maitreyi du yamna haraujarami. Shyamna Maitreyi gi manakta changduna hairai. Nahak ase Rose kumna phajai aduna ngasigi numit asidagi nangi ming ase aina Rosie haina kaurage. Mayamna karigumba amata haige makha taba explain torokpada Maitreyi gi maming asi Rosie haina haijage. Asumna amuksu numituma haukhre ahing ama Shyamga Rosie ga punna amuk thoraktuna wari sari. Shyamna Rosie da makhoi ani luhonglaga anoba punsi ama haurasi haina hairami maduda Rosie na madi laigi seba tawbini masi kauthokanu haina Shyamda hairagi. Shyamna amuk nupi haibase kanagumba amattagi minai oiba yaroi aduga mi amabu minai ohenba pamniba amana kaidanungda lai oiba khak yaroi tawribasi ishwargi namada mibu minai naithang ohenbani pumnamaksi kauthoklo aduga nang hujik lairiba mongsi nungaibra hairao nang minai amagumna sumhinge khallibra. Rosie na Shyamda ngathaduna hairai aigi punsida handakki asigum nungaiba kumhai amata thengnakhidri. Miyoi amatana asumna hingba punsi pamba natte aikoina asumna hinglibase aikoigi punsi asidi asumna loigadabani haina khanbagini. Shyamna amu isana isabu ikai khumnaba haibasidagi henna kanba sakti leitabani. Achumbagidamak lepa haibase karisu kaide mikithi oiba mi khaktana mage panthung adu khaki wa ngangbani. Nang nasana nangi thak adu hanthajana khalliba karigino. Rosie na amu hairai ai isana aigi punsigi mamalsi kamdauna haijagani aina hingliba punsi asidi chak chara khara khakkini masini aigi punsigi mamal laisang aduda lairiba mitam maduna aigi punsidagi hena mamal yamlibani. Shyamna amu hairai nangi punsigi mamal kanamtana lepa yaroi. Rosie na amu ai mapalgi sangsarda hingba yagadra aina laisang asidagi thorakpada samasa sina aibu lausinbigadra. Shyamna nang MS Subha Lakshmi haiba ming asi tarabra mahaksu matam amada nanggumba laigidamak seba tawbini adubu hojikti mahak Padma Bhushan phanglaba misak amani aduga Bala Saraswati India ki oina khwaidagi fauraba dancer ama mahaksu Devdasi oiba imung amagi misakni. Nahaksu classical dance ta master loiraba misak amani nangidama aihak leiri matam pumbadasu laikigani nangna apamba punsi mahingda aina lehengani nangna kanabusu kigano. Hayeng asi Vijaya Das manini aina nangbu ngairamgani torel asi lanthoklaga sangsar amana nang aibu lakpa ngaiduna leiri. Asumna numit adusu haukhre haina kiba matung ina Shyamna Rosie bu thorakpa ngairami adubu thoraktre tanja aduda thong adu hangdoklaga Devdasi ama sangkhibadugi khudongchaba lauraga Shyamdu manungda changai. Devdasi mayam amana omsinduna leibudu urai. Shyamna sangsinduna yengbada Rosie bu mayamna seba tawduna leibudu urai. Shyamna Rosie bu pangkhatli. Rosie su Shyam ubada kapaki. Shyam sauna thawdoksi karamna thokibano haina hangai. Aduda kanasu karisu khumaktabaduda Shyamna sauna kari thokki haina mu laurai. Sasina wari liba haurai. Rosie du haina khibagi matung ina Shyamga unaba thoke tawbada Devdasi mayamdu mahan laklagani haiduna pulap lefalli aduda mahan aduna nupi mayam marakta yauriba nupi macha adubu khalami maduda nupi macha adu Rosie na khudang paiduna yalami adudagi nupa aduna nupi macha adu amuk singnaba tawbada Rosie na nupa adu inthoi aduga hairai. Ngasidi Purnima numitni aduna aikhoi laklaroi magi wadu tabada mahan adu saurami. Rosie na makha amuk tarai aikhoi asi laigi nupini masina haibadi aikhoi asi lairembi gumbani aikhoi si mi amana sijananing mawongda sijanaba yaba asaba mitam natte aikhoi si miyoibani kanagumba amatana aikhoi gi mapu oiba yaroi lai makna fau yaroi
handakti mahan adu sauna Rosie gi nakta sangai aduga Rosie bu furami Rosie chaina duna leimaida ta duna leirami aduga mahan aduna hiptuna leiriba Rosie gi masa duda mapan thoksilami wari du tabada Shyam du aduki matik saurami Shyam du mahan aduna lagi puja tauriba adomda magi bike adu thauchilai mabu khamna bahaidana nupa amana changsilai adubu Shyam na kauthatlami Shyam na mahan aduga magi kangbu aduga fudharami mahan aduna amuk Shyam bu mangak samda pairaga thangatuna thamkhre Shyam na khongpang na thabak ta kauduna nanthorei adudagi atopa mi kharaga amuk funai tanja aduda mahan aduna Shyam tamna ta ama langai adubu Shyam na ta adu phakhre Shyam na mahan adu phuba yaba phure aduga mahan adu makhong nama kakthatlaga maithakta langsilami asumna Shyam na Rosie bu amuk puduna Kolkata da lai Royal Press laiba aduda lai aduga magi thabak ama pibina bahairami press adugi mapu oiriba Sayan Sarkarna thabakti pige tolopti piba ngamloi tawbadabu chaba thakpa laifamgi di mana singe hairai asumna Shyam press atuda yaurami aduga Rosie makhoi ani su luhonglami Rosie su angang sing jagoi tambirami asumna matam khara haukhre doctor na makhoi ani macha uba ngamlaroi haraklami aduda thawai yamna nungairamde Rosie na thawai nungaitana kappadu Shyam na themjinbirami mathangi numini Shyam aibasi ama puduna changai aduga Sayan Sarkar da hairai sarna thabak tauriba topic adugi matangda aina article ama ijabani amukta yengbiyu Sayan Sarkar du Shyam na iribadu yenglaga hairai karino nangna iriba mathong hoktaba mayam asi nangi wakhalda lakpa kai pangi da iba yaba natte magi wadu tapada Shyam du thawai nungairamde aduga Sayan Sarkar na printing machine pariba nupa du da am onsilaga hairai masisi oina namlo adudagi hana namni tawrambasi adu Sayan Sarkar na sagai khre ngasai makai press ki mapu aduna Shyam da chaibadu chaiba oiramdre sumna phagi tawba oirami mathangi sin amada Sayan Sarkar amadi Shyam makhoi ani wari sarami Sayan Sarkar na hairai nang asi yamna haiba aibani nangi ahanba lairik asi nambagi daita pumba aina lauragani asumna Shyam gi ahanba lairik state ba hariba adu phonglami lairik adusu mayamna yamna pamnarami Shyam na makata na laibaki oiriba jat bijat anim awang khaibadugi maramdasu lairik irami aduga mahangna sarkar gi mayoktasu irami masigi damak press ki mapung oiriba Sayan Sarkar bu police na phajilami adubu Shyam hanba koba leite makata na magi lairik amasu phonglami adusu mayamna pamnarami mathangi sin amada Shyam na Rosie da check ama piduna hairai aikhoi gi lam macha ama leiraga yum ama sarasi Rosie gi maithong du harauba udabadura Shyam na kaidauragi haina hangai aduda Rosie na hairai aidi nang thengnarubadagi laibak phare aduga minai naithangdagi aidi nanthorakle laisang amada devdasi kunmanga leire khallo adu oiba tarabadi laibak asida leiriba laisang mayam asida punna makhoigumba kayam leiramgani samaj asina kaidangda makhoigidama khanbide kodong thiba adudagi makhoibu kanana singkhatpigani makhoiki macha masusing adugi maraibangna kari oigani madudagi Shyam na amu devdasi singi maramda lairik irami masi irubagidamak mabu maikai kyadagi yaningdaba ulakpasu yawi mahak asi masamaki jati bu karimnabani haina phau che thelami hojik SR publication haina company amasu sengwatle aduga Shyam na SR kauba trust amasu hanglami mathangsin amada nungdangi matam amu ulai Shyam ga Rosie ga wari sari Rosie na hairai aihak hojikti wakhal sida awaba amata leitre masira nungai ba haibado Rosie na amuksu makha tarai karigumba devdasi amana thasigi numitta siraba mahak ado ishwar ga thadongna de hainai kaigumba asiba haiduna imangda leplaba aihaksu adumna thasigi numitta nangi nathanungda sijage aduga aroiba mikub aduda nangi maithongda yenglaga aigi simbal asi momo noklaga sijage mathangi numini Rosie na mi ama lai haiduna thong hangdolubada Manoj tu leptuna leirami Rosie na harauna Manoj pu imungda pusilami Manoj ka Shyam ga wari sarami Manoj na hairai iyamba ahaldu masa fatre aduna nanga unaba pami hairai nang yumda lakpa yagadra wafamdu tabada Shyam sakpham khangan hanjili Shyam do hujik chatnaba amuk sem sare chalamdai mikupta Rosie na hairai ai khungang ado yamna ki mafamduda thokiba thodok tuna maram oiraga nang chatkhini haibada ai nungaitaba phawi
yaragadi nahak satkranu. Shyamna, ai piklingaidagi ima ipa kainakhre. Makhoi hek kainakhibadagi mahangna aigi ipagumna aibu loina birakhibani. Adun aihak sattaba yade Rosie. Akibana kaidawnungda aigi imung manung nungsibadagi thingba ngamloi. Asumna Shyamdo yumda chatnaba lai. Hi amada Manoj ka punna tongi. Manojna, aina yambasing khangandana nangi lairik tu pai. Nangi lairik sing adusu aina loina khomjinduna thammi. Aise nangi biggest fan ni. Hidro tongni ba nupi macha aduna higi mapan aduda karigumba khara yekpadu yenglaga Shyamdu karino khara I. Manojna haira I, karino nangna iribadu anauba warira. Shyamna wari macha ni haina khumlai. Wari macha adu iba loiraga Manojda pisillaga haira I. Wari du paro aduga nangi oiba wakhalondu haira u. Asum lakpana makhoi ani mayum yora I. Hek yauropaga mayamba yaimana Manojbu kaithelda yubi khara lairusu haina tharami. Shyamdu Maitreyi anina chana thaknaba sembiri. Tanjaduda magi mayamba ahal Devendra du changai. Shyamna hakchang kamdore haina hangai. Devendra na nokhet tawraga phare haina hairai. Aduga mana amuksu makha tarai. Mipung khudimangna nangbu sonare. Khabarda nangi maramda yaurokpadusu ai pare. Nangdi aphawa misak haibada oire. Ai nangi lairikti amatta padri. Nangi wakhalondu aina di pamde. Adubu nangi punsi khongchatti fajana chatli. Aina nangbu lamna thambasu pamdre. Aduna nanga chanabi ama aikhoige thakmanabi ama sillabani. Maga amukta uno aduga luhongnaba. Magi wadu tabada sakchage tawramba Shyamdu chap lepi. Devendra na makha amuk tarai. Nangi thabaktu mafam asidagi adumak makha chathau. Shyam makhuttu hamdoklaga hairai. Aihak luhongle. Asi haraga Shyamdu haugatki. Devendra su haugalai. Shyamna makha amuk tarai. Sigi matangdra na khoina khannaba pamlibasi. Sigi oiba taradi matangsida loisillasi. Mayamba yaimana maya chiklaga hairai. Madugi oktabi nupi aduna kaidawnungda inaupi oiba sungya yaroi. Wadu tabada Shyam saungna mayamba yaimagi makhoridu metlaga hairai. Mahak aigi nupini Rosie Singha roi. Karigumba amuk hanna magi maramda hek hairaklaba. Madugi chap chaba paukhum lakani. Wahaidu haiba loibaga Devendrana Shyamda thangna thilai. Shyam mayamba Devendrada amuk yengi. Aduga Maitreyi anidura amuk yenglami. Maitreyi anidusu Shyamna yengpadura thong adu lonsilami. Devendrana thang adu amuk satoi. Shyamdu Devendrada ngasilai. Tanjaduda mayamba yaimana tungdagi thangna amuk thilai. Shyam amuk kuntharai. Devendra su kunthaduna Shyamda hairai. Nangna aikhoigi chatnabigi mayokta irang hauramlaga khunggang asi thadoktuna chatkibani. Nangna imung sidagi haukhiba aduga nahak asi aikhoigi ichilina oirubana mayam asina aikhoibu sokna samnaba yadaba oina ure. Asi hairaga Devendra na thangna amuk thenjilli. Aduga Devendra na mu hairai. Nangna siraba matamdada aikhoigi ichasingi tungi punsida afaba oigani. Nangna siraba khaktada miyamna aikhoida thamlamba ikai khumnabadu amuk soidana hanjillakani. Devendra na thangadu amuk satoi. Aduga sumangda Shyambu laktana langthorai. Nongsu kanna suri. Tanjaduda Manojsu halai. Mana Shyam kauduna chensenbada mayamba yaimana Manojbu phajilami. Manojna pendana Shyam aihak asoiba ama tawkhre haina laurami. Mahangna asumna lauribagi maramdi Shyambu asumna hatkani khangdabadagi mana puduna lakhibadu soire khanjabadagini. Shyamdu magi nupi Rosiebu ningsinglaga sirami. Mathangi sindana hujiki matamda mu ulai. Ngasai makai ulliba adu Basuna mamang Mapokki waridu ningsingduna mayamda lirakpani. Basu masinda tapna solai. Aihak Kolkatada chattaba yadre. Asumna Royal Press leiba mafam aduda laklami. Asum ka manung aduda changpada nupi ama khakna changaktuna kanano kari pambano haina hangai. Maduda Basuna Press asigi mapu Sayan Sarkar adu uningi hairai. Aduda nupi aduna mahak adu aigi ipuni hairai. Adudagi Basuna nupi aduda Sarda haina kaurai. Aduga mamang Mapokta Sardarna piklingagi sakpham adu amu ulai. Basuna amung makha tarai. Mafam sida jagoigi oja Rosie kaubi ama leibra. Aduda Sardana aikhoigi Rosie ra haina hairai. Basuna hoi haina mangaknomi. Sardana amung makha tarai. Asuk kuiba chahi sida kanamtana Rosiebu yengba lakhide. Nang maga mari matara. Basuna maga yamna naknaba mari matani haina khumlami. Sardana SR Turski ka aduda pusilai. Aduga hairai. Kanamtana trust asi yengsinbidabagi matam chupagi oina lonsingkhibani. Basu khongji marudu loktholaka yengi.
mahakna thawai nungaitana phamduna leiringaida Padduna hairai aikoi hayeng courta thoktaba yaroi asumna matangi senda court ki final hearing gi sakwam amu lei Krishnamurti na hairai asuk kuiba aigi chahi 35 thabak tawrak pasida asumba thaudoksi amukta ta khidri nauna mapok ama poklakpa haibasi oiroidaba wani makoina atopa upai leitabadagi sigumba sakhi asi oina puthorakpani aduga nupa asi filmmaker ni mana video asi namlaga sakhi oina puthorakpani mafam sida uliba video asi ngasai basuda hypnosis tawbada namkhiba video aduni Krishnamurti na amu makha tarai Your Honor hojik asi 16th century natte 21st century ni kaigumba sigi video asina sakhi oina lawba taraba kanana khangba hayeng asi mi amana aihaksi Dhirubhai Ambani gi mapok amani aduna Reliance ki mapuni haina claim tawrakpasu aduga amaromda hypnotherapy asi India da medically approved su tawde aduna Your Honor aina wafam ani khak thamjage hypnosis tagi phangba result sina kaidawnungda sakhi oiba yaroi aduga ani subada mapok ama pokpa haibase masi lana thajanabini masi scientific proof laite mathangda Padduna amuk Krishnamurti da onsillaga magi maraibakta thillibadu karino haina hangbada Krishnamurti na masi dharmagi oiba poni hairai Padduna mu hairai nahak Lord Vishnu bu thajaba misak ama natra masi aina amuk hanna ningsinghanbagi mathau tadre Padduna just onsillaga mu hairai miyamna Ayodhya da Lord Vishnu gi tare suba mapok oiriba Lord Rama gi laisang ama sanaba demand tawbada India gi Supreme Court na ayaba pikhi aduga Lord Rama lairami haibagi scientific proof amata su hangkhite aduga madu lana thajanabini haina su kanamtana haina khide 1939 da Shantidevi kaubi nupi amana maha Lugdibai gi anauba mapok amani haina haiki madugi pauduna leiba pumba sinthungki hiram adugi matangda thijinnaba miyoi 35 na saba committee ama semki matamdugi oina khwaidagi fawba ukil Mahatma Gandhi na hiram adu bhamna saba lana thajanabini haikide adugi su mathakta committee adugi thijinbagi matung inna Shantidevi du Lugdibai gi anauba mapokni haina hairaki masiga mari leinana photo document chingba hak bisinjari Padduna mu makha tarai asiga manana aigi client oiriba basu asiju Shyam Singha roi gi anauba mapok amani aduga mana mamang mapokta iramba wari du amuk nauna mana ithokpani masida copy tawbagi wa leite just aduna case adugi aroiba ware badu hayeng lauthoklani haina haiduna numit adugi oina loisilami mathangi numit ni case adugi aroiba ware lauthokki haina tawbaga nupa amana just adubu unaba pami hairakpadagi ayaba pirami alama wheelchair da insilai mayamdu ahaldu changakpada ingak ngangnai Padduna ahaldu ubada Manoj roi haina machinda tapna solai masida changlaliba nupa asi Shyam Singha roi gi iton tonba mayamba Manoj roi aduni basu su laithoktuna yengi Manoj na koilai laiduna yengbada basu du urai machinda Shyam haina solai aduga kapai tanjadura judge aduna Manoj ta case asigi matangda kari hainingi haina hangai Manoj na hairai Vasudev si Shyam Singha roi ni mahak asi aigi inaupa Shyam ni haiba aina thajai mahak basu oina anauba mapok ama poklakpani masida aina chena thajai mahak asi Shyam Singha roi ni Krishnamurti na Manoj ta onsildoga mu hairai nangna mahak asi chahi 95 gi mamangda sikhiba nanaunupa Shyam aduni Vasudev oina nauna poklakpani haina hairi aduga nang chahi 35 sure masi nangi thajabini yare karisu akaiba leite adubu ai amadi honorable judge na nangbu kamdongna thajagani nangbu thajaba yabagi maram amatang hairau aduga basuna Shyam Singha roi gi laiktagi copy tawdi haibagi nang proof pinaba khudam leibra madudagi Manoj na hairagi hoi aiha proof lei asi haraga Manoj na basugi maramda pawda hapakpasing aduga basugi short film adusu Manoj na yengbagi sakta mama utlaga Manoj ki khonjel da makha tana hairai aina sikhibada pukhi haina khanba arotpa ama lei Singha roi family gi tamthiraba nakal ama adubu hariba adu kanagumba mana court ta puthorae adu khangakpada ahak tasengna thamoi shoki asigi matung court ta phamniba Manoj tu amu ulai aduga makha tarai kanagumana fongnaba like tagi copy tawbadi yai adubu sungphong phongdriba wari macha ama leiri wari adu aina tana kanamtana lei haiba phau khangde asumna sin adu mamangda Shyamna hi tongna wari ikhibadu utlaga Manoj ki khonjel da hairai wari adu aigi ifamda Shyam Singha roi na sinarambani aduga sin asi amuk court ta ulai Manoj na makha amuk tarai
wari adu Vasudev na short film oina puthorakpani mangonda wari du kanana pigadauri asi hairaga Shyam na iramba wari du gi copy adu amuk putholaga Manoj na hairaki masi Shyam Singha roi masamak na iramba amatta ngairaba copy aduni hariba wari adu Vasudev na short film oina puthorakpani madu kamdauna oithokani aina SR publisher gi chairman amar oina case asi withdraw tawjarage wahaidu tabada Paddu yamna harawrami Manoj na makha tarai mahak asi wari ahum sigi mapu oibata natana company apumba asigi mapuni asumna case adu close tawsilami Basu Manoj ki manakta changlalaga kaurai Manoj na kaplaga hairai aina maram oiraga nang sikhibani aibu ngapiyu Shyam aihak tasengna aigi iyamba singna nangonda adumna tawgani khangdabani nangse anamsu yamna kanbani adunabu nang amuk nauna polaklibani nangi wari sing adu nangi nafamda amuk halaknaba lambi ama thengnare nangi wari sing aduna nang bukanbire company asigi manchang pochai mayam asi nangi ngaktani lausilu Basuna mu hairai mayamdu ai kaidongna doino aigi Rosie gi mafamda aina maga punsi chupa laigani haina wasakhibani adubu punsi tangkhaida aina mabu hundoklambani Rosie na aibu magi aroiba mikup tufau soidana ngairamgani karigidama aise amuk hanna polaklibano Manoj na hairai Rosie hingli Rosie na nangbu ngaiduna leiri Basu wadu tabad harawbana mamit ira chelai Manoj na makha amuk tarai aina mabu aigi ikuragi khungangda lotuna thambani aigi iyambasing laikhidaba tungda aikhoi punna laisi haibani adubu mana yakhide asumna sin asi Rosie na lairiba mafamduda mu ulai angang mayam amasu jagoi tamduna leirami Basuna Rosie bu koithi thirami background da Manoj ki khonje na hairai mahaksi khangba yamna kalli madumakna su nangse Mapok amada amuk halakpani aina hujik phawba hinglamli base paw ase nangonda tamnabagi oira male Basu mapanda muk thorai nupi macha amada hangbada Rosie gi lefamadu taglai makhoi ani amuk unabaduda yamna harawrami Rosie Basu gi mathada ngatharami aduga taibangpal thadoklami asumna mamang mapokta Rosie na Shyam gi mathada lairaga momo noklaga mahaki aroipa mikup oijage haigiba adu maning thunglami asumna film asi matang swaida loisili channel asida anova changbirakpa oirabadi subscribe tawbiramo